Online Manipuri Ayuki Pau Yengbiriba Pumnamak Puthoi Laisramna Khurumjari Ahanbada Maruiba Pau 31 December 7 AM Ngasigi Update Saibolda Kuki Nupi Singna Central Force Thingba Leptri Kuki Ta Chanu Ama Kele Tear Gas Kapakpada Ngasi Tear Gas Mathau Khra Taukrei Kuki Inpi Kangpokpina Lupa Lakh Tara Charaga Saibolda Leiba Kuki Terrorist Singi Post Security Force Ta Sina Thokre Haibagi Wahauda Achauba Irang Ama Thokle Hairi Saibol Post Asi Kuki Terrorist Singi Strategic Post Amadi Masi Fauraga Atopa Post Singda Maitei Singi Mathakta Chathaba Langi Khulai Amadi Mathau Taba Potlam Khudingmak Loina Puthok Pusin Tauriba Mafam Amani Saibol Post Security Force Ta Sinakhiba Haiba Asi Lemhauriba Kuki Terrorist Post Singi Logistic line su tatle loina na khul ngakpagi thabak su Kuki Inpi na tawro Kuki village volunteer sing na tawroi haina lauthokre hairi Saibol Post asi ngakna na ba security force sing na operation changhan dana ba numinini humni changna masing yamlaba truck nifu rom na kangpokpi cycle dagi nupi mayam hangar handa chatna holaga security force singa mukna duna lakhibani hairi chairak asida Kuki Inpi na Lupa Lakh tara charaga security force ta Saibol Post pithok hinabagi matau karamna Khuzal Tharang Paikhat Kibano Haina su Kuki Miyam gi marakta ningphong ngangnari Kuki Miyam na Kuki leader sing asi thajaraktabagi maramdi cycle da foreign gi tharak kiba paisa leader kharana lona yenakhiba fanglakpa paisa na nupi ga yarek minaraga leminarurabadagi arm village volunteer sing na leader amadi nupi sing hatkani haina koitan tana khibagi wathok laikre Israel gi pirakwa drone cycle gi di manghan kre makhada na Israel gi paisa tharakpada Kangpokpi Churchanpur gi piraga cycle gi di saruk pirakhidre su hairi Nakalamarm da Lupa Lakh tara Kuki Inpi da pikhi haiba Kuki leader adu masak maming amadi evidence taknanaba complement adu ngasi ayuk pung tara fawbagi manungda laknanaba Kuki Inpi gi maikaidagi su notice thaduna khangankre hairi 2023 da Manipur da lalhaubaga mari leinaba thaudo watho adugi matik hengalakhi MHA Manipur Iranga Iroinana Kumja 2023 da Awang Nongpok Lamdamda Lalhaubaga Mari Leinaba Thaudok Masing Haukiba Chahi Singdagi Hengatuna Punna Thaudok Chanigani Fuhum Doithoki Haina Ministry of Home Affairs MHA na Fongdorakli Ministry of Home Affairs ki report matung ina Awang Nongpok da Lalhaubaga Mari Leinaba Thaudok Kumja 2021 da Chaniga Mapan Kumja 2022 da Chaniga Ama Thokibaga Kumja 2023 da Masing Khangen Hengalaktuna Lalhaubaga Mari Leinaba Thaudok Chaniga Nifum Doithoki Lalhaubaga Mari Leinaba Thaudok watho Hengalakibagi Maru Oina Maramdi Manipura Tholiba Kanglufki Irang Asinani Haina report Asina Paladuna Hengalakliba Masing asi Awang Nongpok Lamdamda Mamangda Leiramba Masingdagi Khwaidagi Heli Hairi MHA report adugi matungina Manipurda Kumja 2023 da Lalhaubaga Mari Leinaba Irang da Micham Kuntraga Nipan Sikhi Kumja 2022 da Micham Taret amasung Kumja 2021 da Micham Kungumdoi Sikhibani Masigi Mathakta Kumja 2023 da Lalhaubaga Mari Leinaba Irang da security personnel Nipan Sikhi Chaliba Chahi 2024 gi oina Ahanba tha ahum phawbagi manung da Lalhaubaga Mari Leinaba Thaudok Humfutara Taret Thoki Irang asiga Mari Leinana Micham Mapan Sikhi amadi mioi Yankai gi humdoina Lalhauba singna phakibagi record lei report sina makha taraduna hariba matam asida Awang Nongpok Lamdamda chathakiba counter insurgency operation da Lalhauba nifu hatki Lalhauba Chamriga Taret na fagatki aduga khulai chamaga nifu taret phangba ngamki Kumja 2023 da Awang Nongpok state singi tongan ba Lalhaulup singi apunba kedar lisingamaga chamangaga marfu tara manga lengakta nongmai Chamriga yankai mapan henbaga loinana changjaraktuna mahusagi punsida halaki hairi Meghalaya, Mizoram, Sikkim, amadi Tripura da santi oina leiba matamda Manipurda Lalhaubaga Mari Leinaba Thaudok chamaga Marfu Taret, Nagaland da Kuntra Manga, Arunachal Pradesh da Taraga Mapan amasung Assam da Nipan Thoki Ministry of Home Affairs ki record adugi matung ina Awang Nongpok Lamdamda law and order gi fibam phagalakpadagi Kumja 2023 da Mafam Kharadagi Armed Forces Special Power Act Afaspa 1950 ai lauthoki Assam gi oina district mari khaknatana atei di Afaspa lauthokre Manipur gi oina district tareta police station Taraga Mapan na kon mafam singdagi Afaspa lauthoki Nagaland da district Nipan da police station Taraga Nipan na kon mafam singdagi Afaspa lauthoki adubu Arunachal Pradesh ki oina Namsai district ki police station ahum na kon mafam sing amadi Tirap Changlang amasung Longding district ta hanagum adumang Afaspa lairi hairi